ngasi phongkhiba tongan Manipuri se phongsingdagi amasung thokhiba thawdo wathokingdagi maroibi pawsing khongusraga Manipur top channel gi maikeri myamna thamjigi ahanra naharol gi thawdangna phongkhiba pawng tangana lokhachage MD Asman sa mamangda nupi mari selubagi court case laidiba miyuni Impal East District ki manung sanam mafam amada mawama izat manghan pire haiba thawdoktagi ngarang jail yaukraba khabai soi karong thongdagi MD Asman sa Elias amusna singa asi mamang na tungan nupi mari selubagi court case laidiba miyesi matungda siguma thawdok sing thoktana bagidama court na matik sawadan DPBU haina Manipur press club ta pangtokhiba pawgi mifam amada victim masigi apokpi mama laisram nawina phongdokre mangna makha taraduna haikibadi Mapuroiba amadi masa ani leirabi maki masa nupi MD Asman sa Elias amusna singa haidiba miyesina tha sigi marigi numidang pung maban makai tabaduda mayumgi thongal gi pharga pukhraga nupi oibigi izat manganki maki sana nupi sina nongalaga masida phone toroki maduda victim madu law laknaba phone gi location sing piraki haina phungdoki masigi matuna phone adu equis amusna na mundur manganki numit tare ni rom masa nupi bu thiba phangkhidabadigi Mapuroibana hangang PS ta maming report ama langkaki ama Mapuroiba gi yumgi miyesing amadi makhoi gi imung manung gi miyesing ma ki masana pigi likhun likhi makhoi na kumna thi hi ba paw dadi amusanani haba singnaba sing leibadigi masana masabu phakre haiduna police ta watki police na di mau phakibagi likhun khangdabana mataw kuramna mi ama bu hekta phagani haina hairaki madudagi amusanagi masi ama Delhi dagi tholak pangai duna lekhi amusnagi masina tang taraga mathudi Imphal tamna tholaki amusnagi masi do police ta lai haiduna police na victim masigi imung munungi miyesing koraki masi duna maki masanu pibo hapta ama leiraga puthorake heraki mamanadi numit tarik ni ngai kho haibidi yaba ngamloi khungki tang taraga humdoi da police na imung munungi miyesing adu koraki police station adumakta da victim masina imagi tung ilage haiduna police ki mamang haiki police na su izadabi pigedabane haiki Say kunga mapan surabi masa nupi masa ani amadi Mapuroiba ngasidi kainahalle amusna si matik saba dandi woina punsi chupa court jail na thamnaba rai pibiyo ekuisa si mamangda nupi ani amaga selamlaga kona thangda atoppa nupi ani gasu sien bagi thawdoktagi court case lariba miyani masidana tana social media da viral video ni amasu ekuisa sigi mari mata singna thadorokhibani ahanma video du masa nupi da nampu do wangan khibani masa nupiga amusana khanakibasi Facebook ki messenger ki khuthangdagi khanakibani maki masa nupiga amusanaga mamangda amukta fawu unakhibalaiti makhoi gi laikai da lai haraubigi lila yengma tholakpa matamda thongaldagi masa nupibu amusanana gari da haptuna namduna pukhibani jail da laikhraba amusanagi maral sing kokthokpa yanaba haiduna maki mayumda lairiba masa nupi semjin sajinna pa video kaya ama social media da thadokuna viral sathalapani adugumba phatraba aranba video sing thadoragliba miyoi sing police na atubada pharga matik sabadan DPBU haiki victim asigi laikai gi maira paibi lupki convener sagol sem binana hakibada handaki thawdok si lamdam sigi nupi sing bu sawn singnabani furup khudingmakta afaba phataba miyoi sing leiba yarongani furup khudingmak lamdam asidadi masin manawgumna amata oina nungsinaduna leiminaribani Pataba kharana nupi khunai da singnarakpa nupi singna kaidonungda yengduna laithokloi mara lairaba midi kona matik sabada nipibiyu Manipur gi nupi sing nongmonomagi mangsilaglagadi nupa khaktana khunai sida hingduna laiba ngamloi Muslim ga khullo naduna musulmana gumna nungsi chanana laiminariba sida phatraba amakhakna maitai singbu thawai usitaba amagum satharakpasi tungda afaba oiroi masa moa lairaba singna laikai gi masi masal gumna nungsinana tinaba haibisidi miyoibigi hauna sani masida nupina lalaga su miyamna lale haibiyu nupana lalagadi maram sabadandi sing kona phanganbiyu nupi haibisi mapan thokti pangi haiduna lana ohanbadi yaroi apangbi nupi gi asengma tanja yenglaga maduda khudong saba lawbo miyoedu miyamna kaidonungda kalloi makhoi gi maikeida lairiba nupi singna hena samjaba madi pangmadagi asiguma khudong thiba thawdok sing asi nangkhibani khula lonariba laikai sida usitabagi mawongda lana uhonaraba honarakpasi laikai miyamna kaidonungda tumina laisiloi hainasu phongdokhi atopa pawmana Russia na Ukraine anauba laser weapon sizinare Zelensky na angakpa khulaini karimnakre Russia na Ukraine anauba
generation gi sakti lairaba laser gi khulai sizinakre adubo Ukraine gi president Volodymyr Zelensky na di angakpa khulai ni kademna kre haina official source amana phongdorakli Western gi leibak singna Ukraine amasing yamlaba lan khusu khulai kaya ama mateng pangsilakliba si thingnana bagi saru ama oina Russia gi aruan ba khulai adu deploy torakhibani Russia gi anoba generation gi sakti lairaba laser khulai sina drone bu mai sakti hanba ngami hairi President Zelensky na di Russia gi anoba generation gi oiba khulai adu angako khulai amani haiba wapam thamladuna malem gi ani subalanjau gi matam Germany na maithi danabagi damakta anobu khulai sejina khiba duka pangkhakni haiki Russia gi President Vladimir Putin na English ngani ga taraga nipan gi matamda intercontinental ballistic missile ama sare haina lakthokhibani amadi underwater nuclear drone supersonic weapon amadi laser weapon singba sare haina lakthokhibani adubu Russia na sijinare hadiba anoba laser ki khulai sigi matang miyamna khangnabagi sang asu wale haiki Russia gi deputy prime minister Moscow da pangthokpa conference amada phongdokhibada ahanba prototype oiriba Zadira haina khangnaba khulai makhal asi Ukraine sijinare Russia na phongdokhibada France Spain amadi Italy yauna punna embassy gi staff marfugo mangadi tanthokre masi maru oina haidiba lebak singa sina Russia ga lainariba mari asi phatana bo honarapadagini hairi Russia gi foreign minister na phongdokhibada France gi diplomatic staff kuntraga mari Spain gi kunga tare Italy gi kunga mari leba asi thadoktuna satkhina ba khankhre hairi marasida US president Joe Biden di matamamada misang sungsinadaba laibak oiramba Sweden amadi Finland na NATO da yawnanaba application tawrakiba sida US ki mekedi gi taram okre Russia na Ukraine landa sinkraba matung tarakpada security ki nungnangba laibadagi Sweden amadi Finland na NATO da yawnanaba phireb asi tawrakibani Joe Biden na Sweden gi prime minister Anderson amadi Finland gi president Sauli Niinistö bu taram okhibaga loinana NATO gi mutual defense pact ki saru oina leba ahum asina wari sanaragani hairi hena su pausina su phongdorakli loisalak poina tendakpa paung khotanga myamna thamjage war crime gi trial sathariba Russia gi lanmi amana makhun magna hatkraba victim gi loina bida ngakpina ba haijakre lan gi niam thugairaga civilian sing the war crime sathaki haibigi maral hauji Ukraine gi court trial sathariba Russia gi lanmi amana makhun magna nongmaina kapna hatkiba victim gi loina bida ngakpina ba haijakre Ukraine gi awang nongpokta leiba khulamada haukiba February 15 da Russia gi tank division da attest tawduna leiba badim masagi sei humpugani toy suraba Ukraine sama nungmaina kaptuna hatkibaga mari leinana court trial gi damak puthorakhiba du victim gi loina bida makpunga phiyo haina haijakre Russia gi lanmi asina mangonda blame tawriba du khangi nahangna aibu ngakpiroi haiba khangi adubo ehakna ngakpina bahaijari haina victim gi loina bida haijaki court ki mekedi gi Russian gi lanmi asida mak masama war crime sa thare haibisi yajarabra hangbada yaningdi haina kungki mak ti mathak thongbi gi order adu ngakna satpani civilians adubu hatnana ba ahan pirakhi bo order adu makna yakidi adubu atop officer amana khon kan amuk hana command torakpadagi civilians adu hatkibani masigi mathakta kariguma miye du hathauda ba tarabadi makhoigi adu Ukraine gi lanmi singna pikibi yai haki trial aduda victim gi loina bina hakibada Russia gi lanmi aduna maki Mapuroiba makokta nongmaina kapna hakibani adumapu court ki mekedi gi mara lairaba Russian lanmi asi Mariupol gi evacuate tawkiba haujingna Russian lanmi singi makutta takraba aikogi lanmi sing adu kannanaba lanpha oinana bigi saru am oina Russia gi lanmi asi thadokibada maki objection amata leite haikena su pausna makatana phongdorakli aduga haujik oina di myam pausi matang sa luchinjarage amasum pathoksa gi soikiba lankiba yarus myam ngakpigani amasum matam gi oiba maruibi pausing su myam da lepa leitan update pizarake and thank you